अहानबदा मरोइब पाव रेलिफ कैंप लाइबा माहिरोइ नुपी मचा सिंगदा स्टेट बैंक ऑफ इंडिया ना साइकिल कुन खुदोल तमख्रे आसाम ना युम्बु ओइदुना मरीसुबा इंटरनेशनल पांगन कन्वेंशन पांगथोकलगनी मणिपुर पुलिस ना आईना थिंख्रबा लुक के वाईकेएल गी कद्रा अहुम इम्फाल दा फाख्रे अमदे युमलक्ता बोम लंगसिंदुना अकी अखंग पोखनबगी मयोक्ता मियामना वकत मिफंग फंख्रे मैमुक्रमदरी नॉर्थ ईस्ट विंडो टीवी की निमिदांगी मणिपुरी पाव मीटिंग ताबिरिबसिंगबु सुरबला माइरंब मतराम नोकचरी हौजिक मियामदा पाव मुचा खाइना पिजरी इम्फाल ईस्ट इम्फाल वेस्ट अमदी चुराचांदपुर की रेलिफ कैंप सिंगदा लैरिबा माहिरोइ नुपी मचा सिंगी दमक स्टेट बैंक ऑफ इंडिया ना साइकिल कुन टेंगबाख्रे साइकिल सिंग अदु डेप्यूटी जनरल मैनेजर 𝗕𝗏𝗏 शिलोंग मॉड्यूल स्टेट बैंक ऑफ इंडिया ना सात्रा नुपी मचा सिंगदा बेटी बचाओ बेटी पढ़ाओ की सरुक अमा ओइना इरांग हसिना मरम ओइरगा अवाबा तारबा सात्रा नुपी मचा सिंगदा खुचिनकी 𝗕𝗏𝗏 ना हाइकी बदा साइकिल सिंग अदुना सात्र सिंगना स्कूल दा निंगथीना माहि तंबा चटपा फंगलगनी एजुकेशन ना नेशन असी चौखटनबा होटनबदा मरुइबा थौदांग लौरी मरम अदुना सात्र सिंगना इरांग मरम ओइरगा चथोक चसिन तौबदा खुदोंग हेना चानबा अमदी नुपी मचा सिंगबु योखटनबा होटनबगी सरुक अमनी हाइकी अमसुंग खोंगथांग असिना नेशन असिदा एजुकेशन हेल्थ कम्युनिटी वेलफेयर सिंग फगटनबा ममी अमसुनी हाइना फोंगदोकी मरीसुबा इंटरनेशनल पांगल कन्वेंशन पांगथोकलगनी हौकिबा चही कयादगी चही अनि अनि कानरगा मलेमगी तोंगान तोंगानबा मफमसिंगदा खुंदा लैतादुना लैरिबा पांगनसिंगी ओइबा मलेमगी थाकता पांगथोकपा इंटरनेशनल पांगल कन्वेंशन की मरीसुबा एडिशन पांगथोकलगनी हाइना हाना लेपनखिबा शेड्यूलगी मतुंग इन्ना हंदक चही असिगी डिसेंबर की तारीख 19 अमदी कुलहुमदोइदा कासार डिस्ट्रिक्ट की पैलापुलदा पांगथोकलगनी हाइना एसएम जलाना फोंगदोख्रे हाइदिबा वाफम असि ngasi kasada laiba sunrise english school da tongan tongan ba assam da laiba pangal singi cso sing alim ulema sing mahiroi organization academician intellectual nupi gi mihut sing amade international pangan unity ipu gi mihut sing yauna phamkiba apunba mifam ama fangki mifam loidaba matung da all manipur muslim organization coordinating committee amuko ki president oibata natana international pangan unity gi convener gi thausu puriba sm jalana phongdokhibani mahakna makha taraduna pangthokadoriba thoram adu mai paknganaba juripam gi mihut yawba organizing committee amasu semki committee asigi chairman oina salim ahmad nongyai mayumna oiragani loinana thoram adugi damaktasu kasada khundariba pangal khudimaknasu angamba support tobiyu haina su mahakna appeal tawki मालेम की थाकता लरिबा इंटरनेशनल पांगल यूनिटी की रिप्रेजेंटेटिव सिंगा पुनबा मिफम अमखा सिसे पांगथोखी हारिबा मिफम सिदा यामना कुना खन नैदरबा मतुंगा अखै इंटरनेशनल पांगल कन्वेंशन अखै मथंग मथंग चथरकवा अहुमलक सुबा फावबा पांगथोखरबा हंदक 24 सिगे डिसेंबर थादा पांगथोखनबा हाना वारे लौखरबा हाना लेपनखिबा मतम शेड्यूल दो कायदना हाइबदे 2024 सिमकी डिसेंबर की तांग 19 कुलुमदोइदा पांगथोखनबा कसार सिदा पांगथोखनबा वारे लौरे हौखिबा निमित्ता मणिपुर पुलिस की टीम अमना 𝗕𝗏𝗏 की प्रोस्क्राइब आउटफिट कद्रा अहुम इम्फाल वेस्ट डिस्ट्रिक्ट की चंगांगै उचेकोंद की फारे हाइरी फारबा मियोय सिंह अदुदी ओइनाम मिलन सिंह चही 92 युमनाम रणबीर सिंह चही 82 अमदी खाइदेम दनबीर मैतै चही 19 नि मियोय सिंह असिदगी मोबाइल फोन मनी आधार कार्ड अनि ड्राइविंग लाइसेंस अनि पैन कार्ड अनि वोटर कार्ड अमा वॉलेट अहुम सेल ओइना लुपा लिसिंग मापन गा चामगा कुनमंगा अमदी फोर व्हीलर अमा फगत पंगमले हाइरी अमदी मियोय सिंह असि तोंगान तोंगान बा जगह सिंह दा सेल की डिमांड तौबा अमदी केहन खंगनबगी थबक तौबदा चेनै हाइरी
Lamboi Khongnangkhong Unit 1 gi Maira Paibi Singna Yumlakta bom langsinduna aki akhang piba yaningde haiduna ngasi wakat mifam chathakre wakat mifam aduda saruk yakibi ningthokhongjam Jivala Laimana Fong Doropagi Matungina Lamboi Khongnangkhong Veterinary Lairak Lane number 5 ta Laiba Mayang Langbam Tolen gi yumda ngarang ahing pung 12 helakpa duwaida masakhang daba miyoina Tolen gi yumda bom adu langsilam kibani laibak phabadi bom adu pokhai haudabani haiki asigumba yumkung na taba mafamda bom langsinbana chingbagi thawong asi makhata na tawdana ba apil torakli ngasi wakat pham jari jela bo khonangong unit 1 gi Maira Paibi Singni ngarang thok ki ba thodokta mayang lambam tolen jaw singa angom puri khomba ani na laibagi yumda bo mama athing badalang sin biram me adubu laibak phabadagi bom do pokhai haudre akoina haijani ba ngasi gi wakat pham jari bagi maramdi kari gumba pasinin oba running da ba nungaina da ba lairaga su wari watai amana sanaraga yanaba posalakna ba muong amada sinabiyo hojik kupina yamna wana iramdam sida awa ba seching amanang libe marak sida Mukhoina langselami ba yumduda natabada thangnabada laiba yum yam kungna tai thangnabada laiba su aki to jungba pibada natana kairoi lekai da su aki to jungba piba gi thawong ama oi aduna yaragadi matung tabada asigumba aki to jungba piba bom langsabagi thadokse tawbidana ba na ngasi Lamboi Khonangkhong unit 1 gi Maira Paibina media gi thongda haijeri Haukiba tarik kunmari thangja numit ki nungthil pung aniga minute nifurom chatpa matamda Bisnupur district ki Moirang Khunau primary school Khongnang lambi awang lerakta thanga kunjem lekai degi laisram thoiba sing chahi kunipana mahaki loina bi thanga salam lekai degi ningthaujam ningol Sophia Debibu mangakta thorina yansinduna hatkibagi damak aina thingkrabalu People's Revolutionary Party of Kanglaipak Pripak ki special task force wana Haukiba tarik kulhumdoi irai numit ki numidangda mayumdagi faduna Pripak ki custody da thamduna wahang pohonglaba matungda masana maral yazabadagi miyoibagi minungse amade imung manunggi yengduna mahaki oithangba ningzonda nongmoina kaptuna achamba cherak ama pikibani haina fongdorakli Department of Publicity and Propaganda Pripak ki publicity officer Mangal Khumanna khurek piduna thadorakpa cherol dugi matung inna Sophia Misi asigi matangda police na case ama register tawduna el thoiba chahi amarom jail da leirure adubu India gi system manungda Lairaba iramdam kanglai paki lodi imperialist India gi mathong huktaba lokaya gi makhada semba oibana aina thingkraba pripakna lenga ki lobu kaidongnungda thajaba leite aduna miyoi bagi minungse amadi imung manungi khallaga masana maral yajaraba matungda ningzonda nomoina kaptuna achamba jerak pibani loinana Nupida miwot minay jathabagi mayokta lupasina matam chupada lepkani amasung laibak miyamna supuna hotna minaduna apaba khunai ama semlesi haina pauzelakli Manipuri londa handokpa Mother Teresa haina mingthonba lairik ngasi Mother Teresa gi mapo kumonga mari leinana fongdokre apigani phongkre ngasi kaisam pat nichaipa chuthekta leiba DIPR gi holda pangtokiba Manipur londa handokpa Mother Teresa lairik phongbaga mari leinana Dr. Thokchom Ibohanbina haikibada Mother Teresa na hinglingai matamda kathokpa thongna ga loinana miyam gi tamak taramba thabak sing adu Manipur miyam dasu khanganba mathau tai haiki mahakna makha taraduna North Macedonia gi Sobjida kumja lising mochama pantara gi August 16 pokhibi Mother Teresa na kathokpaga loinana India da matam sanga leiduna awa ana taraba singda mating pangki masida natana malem gi mafam singda chatuna center hanglaga mating pangkibi malem gi oina iconic oirabi saknai rabi nupi ama oiki mahaka jahi kunlom loinaramba Navin Chawla na English ta iramba Mother Teresa Manipur da handoktuna iraga ngasi mahaki chamaga 13 lak suba ngapigani lising amaga 13 lak suba mapok kumon numit asida phongbani haiki aduna masigumba biography am iraga Manipuri lon da thambaiji amaru oi aduna Mother Teresa gi kathokpa ngamba sacrifice tobu wakring se sigi lainsi paraga kajikang gorabsu mari amatang gorabsu Manipur da liba misi asida pohan bang namabadi aina tawjari basi mahi yale na tanjagani masiga lonana masina Manipuri sahitya dasu asu makal gilari ama biography ama hamba darkar oi nambi upanyas gumba wari maja gumba sayen gumba dharma gundi phanayam handong ngare aduga biography sidi muri sahitya da translation to yam nawali masi ujabadagi aina dari gasi handok sagibana
Maklang River gi mathakta sariba RCC bridge ki phibam phattabagi maramda lakriba September gi tarik amada miyam gi oiba mifam ama Pastor Hall hupnung ukrulda pangthoklagani haina Trade Center kakana thadorakpa chirolamada khangalakli Kasong Kholen Subdivision ki Kamjong District ki Trade Center ki Asang Kholen Azi gi Secretary 𝗖𝗔𝗗𝗘𝗙 thadorakpa chirol aduda haidiba mifamasi tang amagi ayuk pung tara taba matamda pangthokani haina press ta thadorakpa chirolamana fongdorakli haidiba mifam aduda Trade Center asiga 𝗔𝗠𝗣𝗏 𝗔𝗏𝗏 fauna haliba Maklang River gi mathakta sariba RCC bridge ki phibam phattabana anoba sanabagi wafam khanagani haina palli lakliba September 𝗂𝗔𝗡𝗏 𝐂𝐷 dagi September 𝗂𝗔𝗡𝗏 𝗂𝗏 faubagi development committee ama sembagi member ani khanbagi induction tawgani haidi amadi electric water supply mobile tower model town kaka ICP police outpost SDC amadi SDO office sanabagi demand tawnaba wafam sing khana neinagani haina fongdorakli masida mipum khudimakna saruk yanaba chirolasna palli MNGDA BA manung Mabung mapa oiba singna machal mache singi pirang taithok piba mathau tai haina Guru Aribam Ganapriyana fongdokre ngasi Major Kulda laiba Manipur Press Club ki sangai holda pangthokhiba mangda ba haina mingthonba lairik macha ama fongbaga mari leinana 𝗖𝗬𝗖𝗟𝗘𝗙 Ganapriyana wafamasi fongdokhibani mahakna makha taraduna ngasi Krishna Janma numit asida lairik fongbagi nungaiba fongdokhi handak fongliba asina mahakna iba lairik macha ahum subani hairi Mangdaba haidiba lairik asida pirang haiba chapter ama yauri handak Kolkata da Dr. Nupi amada thokiba tamthiba thodok amadi Mahabharata Draupadi gi sari munnaba hotnabada Krishna sari piduna mateng pangbagum hauzik lamdam asida Nupi singda thokliba tamthidaba thodok sing asidagi ngak thoknaba mabung mapa singna thodang lofam thui haiki Progressive Publication Society na koigi like pungbagi association ama lay moina pungbi bunyai gi like se wari masa gi like ni ai gi oina di ani suba like ni wari masa da like om pungja gre drama gi maga hamba thamoi gi sing ai wari masa gi like am pungja gre kasi pungi basina om suba like wari masa gi ani suba like mangda ba si aina wari masa si khara sum iraga thamba aduda koigi 𝗏𝗏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 𝗏
wari macha paba chatloina haibdagi masi wari macha si aina tongan bama maungda aina hana ibusidagi ai masi pararo anongba ma irage na tobosida akhoi tradition akhoi oiba keno su khara mapan lamdanina uchaningba aduga mayam so dum mayamna so dum yana ba maungda aina wari macha si ijabani ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA 𝐭 ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯃꯩꯕꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯍꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯈꯨꯌꯥꯊꯣꯡ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯥꯡꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ 15 ꯍꯦꯟꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 50,000 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯂꯝ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯃꯈꯣꯏꯅ ꯑꯉꯝ-ꯑꯉꯝꯕ ꯏꯃꯨꯡ 3-5 ꯔꯣꯝ ꯌꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯁꯤꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯌꯨꯅꯤꯐꯣꯔꯝ ꯆꯥꯔꯛꯇꯕꯒꯤ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯋꯥꯠꯂꯛꯄꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯃꯥꯌꯣꯛꯅꯔꯤ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤꯗꯃꯛ ꯄꯤꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯧꯒꯅꯤ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯉꯁꯤꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ IDPꯁꯤꯡꯁꯦ ꯑꯩꯒꯤ ꯏꯂꯦꯛꯇꯣꯔꯦꯠꯅꯤ ꯑꯩꯒꯤ ꯚꯣꯇꯔꯅꯤ ꯑꯗꯨꯝ ꯆꯠ ꯂꯩꯔꯒꯗꯤ ꯂꯥꯛꯀꯗꯕ ꯑꯩ ꯊꯥꯏꯃꯟꯗ ꯂꯩꯔꯤꯕ IDPꯁꯤꯡꯁꯦ ꯑꯩꯒꯤ ꯚꯣꯇꯔ ꯑꯝꯇ ꯅꯠꯇꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯇꯣꯔꯕꯨꯡꯗꯒꯤ ꯐꯧꯆꯀꯥꯏꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯁꯇ ꯃꯔꯨꯑꯣꯏꯅ ꯑꯁꯣꯝꯗꯩ ꯑꯌꯥꯝꯕꯅꯤ ꯑꯇꯣꯞꯄ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗꯩ ꯑꯊꯣꯝꯗꯩꯗꯤ ꯈꯔ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯇꯪ ꯌꯥꯎꯏ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯄꯤꯔꯛꯏꯕꯁꯤ ꯑꯁꯤ ꯑꯗꯨꯝ ꯄꯤꯕꯤꯕ ꯃꯣꯏꯗꯁꯨ ꯑꯩ ꯑꯗꯨꯝ ꯅꯤꯕ ꯌꯥꯕ ꯍꯦꯜꯞ ꯇꯧꯕ ꯑꯗꯨꯝ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯋꯥꯠꯏꯚꯔ ꯃꯁꯤꯗ ꯋꯥꯠꯂꯛꯄꯁꯤꯡꯁꯦ ꯊꯥꯡꯃꯩꯕꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯔꯤꯕ ꯑꯍꯨꯝꯁꯤꯒꯤ ꯏꯟꯃꯦꯠꯁꯤꯡꯁꯦ
sida aina adapt masidagi tawni se mayam da lokthok sage tawsab aduna masi aina yam ka haina ai shakti leba powerful leba pisa yam pai bisnati manipur da ai wonda yana pisa pai powerful mi sing da legre adu da su masi miu ba moina miu ben awabata kan ai gi title hom thoi ese masini aina wakalo se thamjarai mayam phongdok sabani ꯁꯉꯥꯏꯌꯨꯝꯐꯝ ꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯁꯂꯝ ꯔꯥꯖꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯇꯥꯍꯜꯂꯕ ꯃꯤꯌꯥꯝꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯇꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕ ꯃꯔꯝꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯂꯕ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯃꯥꯏꯔꯦꯟꯈꯨꯟ ꯑꯃꯗꯤ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2 ꯂꯥꯡꯈꯣꯡꯄꯥꯠꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡꯗ ꯑꯁꯂꯝ ꯔꯥꯖꯅ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯑꯃꯗꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯕꯨ ꯇꯦꯡꯕꯥꯡ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯇꯦꯡꯕꯥꯡ ꯂꯦꯞꯇꯅ ꯇꯧꯈꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯂꯤ Manipur Apex Cooperative Marketing Society Limited na Manipur gi economic chawkhatnaba kanna hotnaribasing kanagumba mioi kharagi khut yauduna muthatnaba hotnarabra haibagi tingnaba lei haina society asigi chairman S नीलकमलना फोंदोरकली वाफमसी ngasi Manipur Press Club ki thangjing hall da pangthokiba pawgi mifam amada phongdokibani mahakna makha taraduna hai society asigi oina athuga matamda mikhal pangthoknaba higher authority singna sinbiu amadi miyamna thengnariba economic ki fibam asi fagathanbiu amadi lamdam asida cooperative ki movement chawkhatlabadi lamdam asigi economic fibam fagathangadoribani Apex Marketing chawkhatlabadi Manipur pumbada chana थकनबदगी हौरगा लौ सिंगु अमदी फार्म तौदुना महै मरोंग थारिबा सिंगदा मतेंग पांगबा ngamgadoribani हाइख्रे लोइना लौमी सिनमी खुदिंगमकी मथौ तारकपा खुदिंगमक अहोंग ममलदा फंगहनबा ngamgadoriba amadi miyamgi yaifनबा तौगदोरिबा Apex Society asi mapu pandaba amagum leire maramaduna Apex Society asi ge regular board ama thambinaba mari leinaba singi mafamda kyarak hanna haijakhrabasu ngasi fawba thabok oina paikhalakpagi mami taba ude hainasu phongdoki अकोई तंगाई फदना चाकुंग फिदुंग मानब स्टेट अमो इननबा लोइनना भारत के लेरिबो तोंगान तोंगान बा स्टेट सिंग फंगैरिबा चाकुंग सिंग अमदि सेंट्रल पिरकदबा चाकुंग होलोबो नमदना लेहोबा दुम स्टेट की अदुम लीडर सिंग कोऑपरेशन तागी लीडर सिंग द पेन द बंगसी अकोइना पोए पेन दबा अकोइना मदुगी नोंदबा मा मनमि अचौब छुंफम मदु अकोइना लोबुंग हमदरबनी सिने मनमोइदना अथुमतंद एपेक्स सिगी अकोइगी इलेक्शन तोंबिर कांदुदा मसागी अनुभव बोर्ड अमा खन्ना चेयरमैन हापना मदि बोर्ड डाइरेक्टर हापना तौरगदी अनुभव नुंगाइबा अवनबा फुनाइ म मणिपुर द पोरप ngamgani sigi wane manamdi cooperative chawkhatuna cooperative sector chawkhatuna khak manipur da chawkhatun ngamoi sina marmoiduna akoi press ki thongda manipur ka sin ko yongnaba akoi ni message si masi akoina press ki khudang da pijeri amai piba apullu kanglaipa ki chairman angomcha mainong na maitai kaya awa ana tarakpa sida maitai inat ki maramda thizinduna nungai yaifaba fangnabagi dama ina lichat yokhatnaba ipa ipu singi khungul libada ifurup sagat pa asi tangai fati haina phongdokre wafam asi ngasi Manipur Press Club ki thangjing hall da pangthokiba pawgi mifam amada phongdokibani mahangna makha taraduna haikibada kunai asida maitai singi lining laiswan liklamda lamcha sajat amadi lingzen manraktabana awa amang bakaya ohenli Maramaduna Hiramasigi Matanga Kana Nainabagi Miyamgi Mifam Ama Thasigi Tarikun Mapandagi Matang Tha September Ama Fawba MD Holda Pangthok Lagani Hairi Hariba Mifam Asida Iram Dam Kandaba Yade Haibagi Wakalonda Saruk Yabinaba Amadi Hiramasigi Matangda Lamdamasigi Akang Ahi Kayana Saruk Yabinaba Kangalakli Lagliba August ki tang kunga mapandagi hauraga तारीख अमो फावदा अखोगी इनात ओजरीबा अखोगी इखुनाय सिगी लेजरीबा लाइनिंग लाइसोन लिक्लम लिसत साजत कयादा मानरक्तबा अदुना मरम ओइरे हरकंदा अखोई मसेंदा अपुनबगी पांगल लेरक्तबा पुलक्त्रबनिना अखोई पांगल सोनबे इफुरुप अमो ओइरकना मरम ओइरकंदा अखोगी पुनफमदी कराइदनो हेन थिरक्तो मतमदा इनात लाइनिंग लिसत साजत वारी सिंगेदुगी Uyana thambiramba adugi khungul lirakana koi punba gadra haibadugi khana nainabagi mifam amakak MDO holda pangthok sakadori adu ma pangthok paduda amai piba apunba luknadi
खंजदबा हैजदबना मरम ओइरकांदा लेरिबे इरमदम मसिगी लोजिंग लोया सिंजा तमजा मफम दु यौनदी चच्चब नमजहौदबा अव तौरिबा थौरमनदी लेपाक मियामगी इखुनाईगी ओइरकपनिना सोनजरबा लुप असनी यौदबदु मीडिया की थोंदा ई पाउगी थोंदा संतोखजरे हरग ताबीरिबसिंगा थवाई यावना कथोकपगा लोइनना अखोगी ई फुरुक असे मानब खुनाई अमा पुरकपदा इरमदम कनबदा अखोगी लिचत साजत कनबदा सरुक याबियो हाइदना अखोगी अमाई पिबालो अपाल कंगलई पाकना मियामदा पाउगिन चच्चरिबनी Ngarang nungthil Manipuri Literary and Cultural Forum Tripurana Thobal District ki manung chenba tentha Khongbal da leiba Rakesh Naurem da Best Social Activist and Philanthropist Award 2024 piduna ikai kumna utkre Nazarul Kalakshetra Complex Agartala gi Sahitya Academy Hall da pangthokiba thoram amada award adu khuchinaki haina Ipa Films Production gi Secretary Naurem thoibana ngasi thadorakpa cherolamana hairi Manipur, Assam, Tripura, Bangladesh, Myanmar, Amadi, Atai Malemgi, Meitei Taba, Mafam Singda, Kayarak Hana Chatuna, Manipuri, Meitei Singi, Yaifanaba, Tongan Bahiram Kayada, Katokpa Magaluinana, Hotnaba Kayabu, Sakang Laduna, Mahapui Kaikumna Utkibini Haina, Chiro Laduna, Makatari. Hozi Pagi Maraktan Atene break ama Lominase. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Breaking Matungda Mayamutaram Ukchiri Makataba Pau Pizari. Jawaharlal Nehru Institute of Medical Sciences Zenimski Department of Pathology Amadi Manipur Society of Hematology and Transfusion Medicine MSHIM na sinduna Zenimski Auditorium Hall da Nomagi Oiba Workshop ama pangtokre. Workshop ki thoram adu recent advances in diagnosis and clinical utility haiba hiramda midterm continuing medical education CME 2024 haina mingthonduna pangthokibani. Thoram aduga mari leina CME gi organizing secretary RK Banaswina Fongdorakpada tongan anaba makal singi matamga chunana puthokliba diagnosis tawbagi khuchu khulai sing sizinabagi damak India gi tongan ba mafam kayadagi expert kaya laktuna lamdam asigi lairiba private amadi government ki medical staff kaya da takpi tambiramba asina ana layengi lamda hena khumang chausan mangam lagani haiba wafam sing thamlaki koina CME kam workshop ama tawzari numit ani chathajarapane ngarang dagi haujaraga workshop se mapam ani da tawjakibane aduga CME sina koi auditor main auditorium Jenims ta tawjabani asigi workshop sida koi gi mapandagi speaker haitara speaker taruk na saruk yabiri aduga koina sinjari bagi maram sisu asine housing recent advances in diagnosis akoi ano ba kari tholopage ha se as a pathologist akoi khangma mathau tai aduna akoi gi participants sing sisu loina khangma mathau tai ano ba thulaliba diagnostic modalities mayama karamba disease ta karamba laina da karamba modality season agadage haibase all have to have an understanding adugi thimdu thamjaraga
akoina chinjariba CME on the theme recent advances in the diagnostic and its clinical utility haina akoi ming thonjaraga asigumba CME ase sinjabani Hauze aroibada maroiba paw amuk khana pizari Relief camp ta laiba mahairoi nupi macha singda State Bank of India na cycle kul khudol tamkhre Assam na yumbu oiduna mari suba International Pangal Convention pangthok lagani Manipur Police na aina tingkraba 𝗥𝗘𝗦𝗘𝗙𝐺 Imphal da fakre amadi yumlakta bom langsinduna aki akhang pokhanbagi mayokta miyamna wakat mifam phamkhre Ngasigi na Northeast Window TV na sandok chaba numidangi Manipuri paw matang ase loijari miting tabiri pa punamok pamukhana khurumjari